ꯄꯥꯎꯁꯤ ꯌꯨꯝꯗ ꯆꯪꯕ ꯉꯥꯏꯕꯒꯤ ꯈꯣꯡꯖꯪ ꯍꯥꯏꯗꯅ ꯌꯥꯎꯔꯤ ꯂꯩꯉꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯅꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯅꯥꯂꯩꯕꯥꯛ ꯄꯥꯎꯆꯦꯗ ꯌꯥꯎꯔꯤꯕ ꯑꯁꯤꯅ ꯀꯃꯤꯇꯤ ꯁꯦꯝꯂꯕꯁꯨ IDPꯁꯤꯡꯅ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤ ꯗꯤꯁꯦꯝꯕꯔ ꯊꯥꯕꯨꯝ ꯑꯁꯤꯃ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯄꯤꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯙꯔꯅꯥ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯃꯈꯛ ꯊꯥꯕꯨꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯁꯤꯒꯤ ꯍꯦꯗꯂꯥꯏꯟꯁꯤꯗꯅꯤ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕ ꯋꯥꯍꯪꯁꯤ ꯌꯨꯝꯗ ꯆꯪꯕ ꯉꯥꯏꯕꯒꯤ ꯈꯣꯡꯖꯪ ꯍꯥꯏꯗꯅ ꯌꯥꯎꯔꯤꯕ ꯑꯁꯤꯅꯤ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗ ꯙꯔꯅꯥ ꯅꯠꯇ꯭ꯔꯒ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯤ ꯑꯃꯈꯛ ꯂꯩꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝ ꯀꯌꯥꯗ ꯆꯠꯊꯈꯤꯕ ꯂꯩꯔꯦ ꯏꯁꯨ ꯀꯌꯥꯗ ꯆꯠꯊꯈꯤꯕꯁꯨ ꯂꯩꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝꯆꯅꯨ ꯁꯔꯃꯤꯂꯥ ꯑꯁꯤ ꯆꯔꯥ ꯍꯦꯟꯕꯗ ꯑꯗꯨꯒ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯗ ꯙꯔꯅꯥ ꯐꯝꯕꯗ ꯆꯍꯤ 13 ꯍꯦꯟꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝꯅ ꯂꯥꯛꯆꯅꯤꯡꯕ ꯋꯥꯍꯪꯁꯤ ꯌꯨꯝꯗ ꯆꯪꯕ ꯉꯥꯏꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯑꯩꯈꯣꯏ ꯊꯥꯕꯨꯝ ꯑꯃꯗꯤ ꯆꯠꯅꯤ ꯍꯥꯏꯔꯤ ꯊꯥꯕꯨꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯁꯤ ꯏꯔꯣꯝꯆꯅꯨ ꯁꯔꯃꯤꯂꯥꯅ ꯆꯍꯤ 13 ꯍꯦꯟꯅ ꯉꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯁꯤꯁꯨ ꯌꯨꯝꯗ ꯆꯪꯕ ꯉꯥꯏꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯑꯣꯖꯥ ꯂꯥꯛꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣꯅꯤ ꯃꯁꯤꯒꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯁꯣꯛꯄꯗ ꯊꯨꯝ ꯍꯥꯞꯄꯅꯦꯅ ꯂꯧꯖꯩ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯔꯝꯗꯤ ꯆꯍꯤ 2.5 ꯐꯖꯜꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯃꯅꯦ ꯑꯩ ꯏꯁꯥꯅꯦꯅ ꯂꯧꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯇꯔꯥꯡꯁꯦꯟ ꯂꯧꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯔꯛꯇ ꯍꯥꯏꯕꯤꯔꯣ ꯃꯁꯤꯗ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯁꯨ ꯊꯨꯒꯥꯏꯕꯤꯈ꯭ꯔꯕ꯭ꯔꯥ ꯑꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯅꯪꯉꯕ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯁꯤꯁꯇꯦꯝꯗꯨ ꯀꯥꯏꯔꯕ ꯑꯩꯒꯤ ꯍꯥꯟꯅ ꯁꯦꯟ ꯇꯥꯟꯒꯗꯕ ꯃꯑꯣꯡ ꯑꯩꯅ ꯍꯩꯖꯕꯗꯨ ꯃꯗꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯉꯝꯗꯕ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯣꯀꯦꯂꯤꯇꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯌꯥꯕ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯌꯥꯕ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯌꯥꯕ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯒꯤꯁꯤ ꯄꯨꯂꯞ ꯃꯥꯡꯉꯤꯕ ꯃꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯉꯣꯟꯗ ꯄꯤꯔꯝꯗꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯂꯩꯕ ꯄ꯭ꯔꯦꯁꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯀꯌꯥꯝ ꯆꯥꯎꯔꯝꯒꯅꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯕꯨ ꯐꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯔꯤ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯤ ꯍꯥꯏꯕ ꯀꯥꯟꯗ ꯍꯣꯠꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯅꯣꯔꯃꯦꯜ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯒꯤ ꯃꯀꯩ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤ ꯉꯥꯛꯇꯅꯤ IDPꯁꯤꯡꯒꯤꯗꯤ ꯂꯩꯇ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯐꯣꯜꯁ ꯍꯣꯞ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯑꯃ ꯄꯤꯕ ꯌꯨꯝ ꯍꯟꯕꯁꯦ ꯃꯇꯝ ꯈꯔ ꯌꯥꯈꯤꯔꯣꯏ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯞ ꯆꯥꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯀꯥꯟꯁꯤꯗ ꯀꯥꯡꯄꯣꯛꯄꯤꯗ ꯀꯅꯥꯅ ꯍꯥꯟꯅ ꯆꯠꯀꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯅꯥꯅ ꯍꯥꯟꯅ ꯆꯠꯀꯅꯤ ꯃꯣꯔꯦꯗ ꯀꯅꯥꯅ ꯍꯥꯟꯅ ꯆꯠꯀꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯆꯪꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯣꯔꯝ ꯑꯃ ꯂꯩꯉꯥꯛꯅ ꯌꯥꯠꯄꯤꯔꯀꯥꯟꯗ ꯂꯥꯎꯊꯣꯛꯈꯤꯕ ꯑꯦꯅꯥꯎꯟꯁꯃꯦꯟꯠ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯕꯨ ꯂꯝꯕꯤ ꯌꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯎꯃꯪꯂꯣꯝꯗ ꯗꯤꯁꯦꯝꯕꯔ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯆꯪꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯔꯀꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯕ ꯕꯐꯔ ꯖꯣꯟꯅꯦꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡꯁꯤ ꯂꯥꯟꯕ ꯌꯥꯔꯅꯤ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯇꯨꯒꯤ ꯃꯀꯣꯛꯇꯤ ꯂꯩꯇ꯭ꯔꯦ MLAꯁꯤꯡꯁꯨ ꯄꯋꯥꯔ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯅ ꯆꯂꯥꯏꯔꯤꯁꯦ ꯑꯗꯨꯗꯤ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯀꯤ ꯒꯚꯔꯅꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯏꯈꯤꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜꯗ ꯍꯧꯖꯤꯛ ꯍꯣꯁꯇꯅꯁꯨ ꯄꯥꯊꯣꯛꯄꯤꯔꯛꯏꯗꯨꯅꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯆꯪꯍꯟꯗ꯭ꯔꯤꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ IDPꯁꯤꯡꯗ ꯃꯈꯣꯏꯅ ꯐꯪꯉꯤꯕ ꯆꯩꯊꯦꯡꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯁꯦ ꯍꯟꯕ ꯌꯥꯗꯧꯔ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯑꯗꯨꯃꯥꯏꯅ ꯄꯤꯕꯤꯔꯦ ꯑꯩꯈꯣꯏ ꯉꯥꯏꯕꯗꯕꯨ ꯀꯨꯏꯔꯔꯣꯏ
ꯊꯥ ꯃꯔꯤ ꯃꯉꯥꯗ ꯉꯥꯏꯔꯦ ꯉꯥꯏꯒꯗꯧꯕ ꯍꯥꯏꯕꯒꯤ ꯃꯤꯉꯣꯟꯗ ꯑꯣꯛꯇ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯃ ꯄꯤꯕꯁꯦ ꯊꯥꯖꯕ ꯍꯥꯏꯕꯁꯤ 미유분이 힘내리버스 호흡 아이비스니 아이 너무 바라키니 아이 너무 누아르키니 아이 너무 스마이 떨키니 아이 나또 바바그니 하비기 와칼론도다 타자보다 잉마네 아이기 분시기 게임 까나발 레트 하이타게데 아이 미주 아두 마사나 마사이 타와이 로저버 요르시니 or 마 디프레션गुम्बा ꯆꯠꯈꯤꯕꯒꯨꯝꯕ mental problems ꯂꯥꯛꯄꯒꯨꯝꯕ ꯃꯌꯥꯝ ꯐꯅꯌꯥꯝ ꯂꯩꯔꯝꯒꯅꯤ mental problems issue ꯃꯌꯥꯝ ꯂꯩꯕ ꯍꯧꯖꯤꯛ ꯂꯩꯇꯕ ꯅꯠꯇꯦ ꯑꯉꯥꯡꯗꯁꯨ ꯅꯨꯄꯤꯗꯁꯨ ꯅꯨꯄꯥꯗꯁꯨ ꯑꯍꯜꯗꯁꯨ ꯂꯃꯟꯗꯁꯨ ꯑꯗꯨ ꯃꯁꯤ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯁꯤꯗ ꯇꯦꯀꯜ ꯇꯧꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯒꯚꯔꯅꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁ ꯑꯃꯗꯤ ꯑꯦꯛꯇꯤꯚꯤꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯅ ꯃꯇꯝ ꯆꯥꯅ ꯐꯤꯕꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛꯊꯨꯡ ꯑꯩꯈꯣꯏꯒꯤ ꯌꯦꯟꯕꯤꯗꯅ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕ ꯍꯥꯟꯅꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯍꯟꯕ ꯃꯗꯨꯒꯤ ꯊꯧꯔꯥꯡꯁꯤꯡ ꯃꯗꯨꯒꯤ ꯊꯧꯁꯤꯜꯁꯤꯡꯁꯦ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯇꯥꯏꯝ ꯃꯥꯡꯅꯕ ꯃꯑꯣꯡ ꯑꯃꯗ ꯄꯥꯏꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤꯗꯨ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯑꯣꯏꯕ ꯑꯗꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯋꯥꯗꯨꯅ ꯂꯩꯔꯕ ꯃꯤꯁꯤꯡꯁꯤꯗ ꯊꯥꯖꯕ ꯑꯃ ꯄꯤꯔꯀꯥꯟꯁꯤꯗ ꯅꯈꯣꯏ ꯆꯪꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯀꯥꯟꯁꯤꯗ ꯑꯜꯇꯤꯃꯦꯠꯂꯤ ꯃꯇꯝꯗꯨ ꯌꯧꯔꯛꯑꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯗꯨ ꯄꯣꯁꯄꯣꯟ ꯇꯧꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯤꯡꯉꯣꯜꯗꯨꯒꯤ ꯋꯥꯈꯟꯗ ꯈꯨꯗꯛꯇ ꯀꯔꯤ ꯊꯣꯡꯒꯅꯤ ꯂꯩꯇꯕ ꯃꯥꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯆꯔꯀꯥꯟꯁꯤꯗ ꯆꯍꯤ ꯑꯃꯗ ꯑꯃꯨꯛ ꯊꯣꯛꯄ ꯀꯩꯅꯣꯗꯨꯗ ꯑꯗꯨꯐꯥꯎꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯑꯣꯏꯗ ꯇꯥꯔꯒꯗꯤ ꯌꯨꯝ ꯂꯩꯇ꯭ꯔꯕ ꯃꯤꯕꯨꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯆꯪꯍꯟꯕ ꯍꯥꯏꯕꯁꯤ ꯀꯌꯥꯝ ꯑꯆꯧꯕ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯦ ꯑꯗꯣ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯂꯝꯗꯅꯣ ꯃꯁꯥꯅ ꯂꯩꯔꯝꯕ ꯂꯝꯗꯨꯕꯨ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯁꯤꯁꯨ ꯌꯥꯝ ꯑꯆꯧꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯃꯥꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯗ ꯄꯤꯔꯤꯅꯤ freedom to reside anywhere within the Union of India ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯟꯗꯥꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯛꯀꯤ ꯃꯈꯥꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ ꯃꯥꯒꯤ ꯂꯣꯁꯦ ꯀꯔꯝꯕ ꯂꯣ ꯆꯠꯅꯔꯤꯒꯦ ꯍꯥꯏꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯃꯁꯤ ꯇꯁꯦꯡꯅ ꯂꯤꯒꯦꯜ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯇꯥꯟꯅꯕꯤꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯊꯕꯛꯇꯨ ꯑꯣꯟꯊꯣꯔꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏ ꯀꯣꯔꯠꯇ ꯄꯦꯇꯤꯁꯟꯒꯨꯝꯕ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯄꯦꯇꯤꯁꯟ ꯑꯃ ꯐꯥꯏꯜ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯀꯩꯅꯣꯗ ꯀꯣꯔꯠꯇ ꯍꯥꯏꯅ ꯃꯥꯏꯅ ꯈꯤꯇꯪ ꯂꯤꯒꯦꯜ ꯑꯦꯛꯁꯄꯔꯠꯁꯤꯡꯅꯁꯨ ꯌꯦꯡꯕꯤꯕ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯕꯤꯀꯣꯁ ꯇꯥꯏꯝ ꯕꯥꯎꯟ ꯑꯣꯏꯅ ꯊꯕꯛ ꯆꯠꯄꯤꯔꯣ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯦꯛꯁꯟꯗ ꯑꯣꯟꯊꯣꯛꯄꯤꯔꯣ ꯍꯥꯏꯗꯅ ꯂꯤꯇꯤꯒꯦꯁꯟ ꯑꯃ ꯄꯦꯇꯤꯁꯟ ꯑꯃ ꯍꯥꯏ ꯀꯣꯔꯠꯇ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯂꯤꯒꯦꯜ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯇꯥꯟꯅꯕꯤꯔꯀꯥꯟꯁꯤꯗ ꯇꯧꯕꯤꯕ ꯌꯥꯏ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯊꯝꯒꯅꯤ ꯋꯥꯍꯩꯅ ꯑꯃꯅꯤ ꯍꯥꯏꯈꯤꯕꯅ ꯑꯃꯅꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯄꯨꯂꯞ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯍꯣꯠꯅꯔꯅꯤ ꯍꯥꯏꯕꯁꯤꯅ ꯑꯃꯅꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯌꯨꯝꯗ ꯂꯣꯏ ꯍꯟꯖꯤꯟꯅꯔꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ IDPꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯡꯂꯤ ꯃꯩꯇꯩ ꯈꯛꯀꯤ ꯑꯣꯏꯕ꯭ꯔꯥ ꯋꯥꯍꯪ ꯑꯃ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯁꯤ IDPꯁꯤꯡ ꯌꯨꯝ ꯍꯟꯖꯤꯟꯅꯅꯤ ꯍꯥꯏꯕꯁꯦ ꯑꯣꯡꯂꯤ ꯃꯩꯇꯩ ꯈꯛꯀꯤ ꯑꯣꯏꯕ꯭ꯔꯥ ꯀꯨꯀꯤꯒꯤꯁꯨ IDP ꯂꯩꯔꯤ ꯉꯥꯛꯇꯅꯤ ꯌꯥꯝꯕꯁꯨ ꯀꯨꯀꯤꯅ ꯍꯦꯜꯂꯝꯃꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯨꯀꯤꯁꯤꯡꯒꯤꯁꯨ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯌꯨꯝꯗ ꯍꯟꯗꯣꯏꯔꯥ or is it only ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯛꯀꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ IDP ꯍꯥꯏꯇꯥꯔꯒꯗꯤ ꯑꯅꯤꯃꯛ ꯆꯤꯡꯉꯦ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤꯗ ꯌꯥꯝ ꯃꯆꯥ ꯈꯥꯏꯅ
ꯍꯥꯏꯕꯤꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯔꯤ ꯃꯑꯣꯡꯗ ꯀꯔꯝꯕ ꯃꯇꯝ ꯐꯥꯎꯗ ꯃꯇꯝꯗꯤ ꯊꯥꯈ꯭ꯔꯦ ꯐꯥꯔꯁ ꯐꯦꯁ ꯁꯦꯀꯦꯟ ꯐꯦꯁ ꯊꯥꯔꯠ ꯐꯦꯁ ꯀꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯐꯥꯔꯁ ꯐꯦꯁꯀꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯀꯔꯝ ꯀꯥꯟꯗ ꯌꯥꯒꯗꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯇꯥꯏꯝꯂꯤ ꯑꯣꯏꯕ ꯕ꯭ꯔꯤꯐꯤꯡ ꯑꯃ ꯄꯤꯕꯤꯔꯀꯥꯟꯗ ꯁꯤꯐꯥꯎꯗꯤ ꯁꯨꯃꯥꯏꯅ ꯆꯪꯍꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯣꯀꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯣꯡꯒꯨꯠ ꯃꯌꯥꯝꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯆꯥ ꯈꯥꯏꯅ ꯌꯥꯝ ꯐꯖꯕ ꯃꯑꯣꯡ ꯑꯃꯗ ꯋꯤꯠ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯥꯅꯤꯡ ꯑꯦꯟ ꯗ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯃꯁꯤ ꯇꯧꯔꯀꯥꯟꯁꯤꯗ IDP ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯕ ꯃꯑꯣꯡꯗ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁꯤꯟꯁꯤꯌꯔ ꯑꯣꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯥ ꯂꯩꯅ ꯆꯪꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯍꯣꯁꯅ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯔꯛꯄ ꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯁꯁꯤꯡꯅ ꯆꯔꯥ ꯍꯦꯜꯂꯛꯄ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯏꯔꯣꯝ ꯆꯅꯨ ꯁꯔꯃꯤꯂꯥ ꯆꯍꯤ 30 ꯆꯔꯥ ꯍꯦꯜꯂ ꯃꯇꯨꯡꯗ ꯃꯥ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨ ꯃꯤꯌꯥꯝꯒꯤꯗꯤ ꯑꯄꯨꯁꯄꯥ ꯂꯧꯊꯣꯛꯅꯕ ꯆꯔꯥ ꯍꯦꯜꯂꯝꯕꯅꯤ ꯑꯗꯣ excuse me hꯧꯖꯤꯛꯀꯤ ꯔꯦꯂꯤ ꯍꯪꯒꯔ ꯁꯇ꯭ꯔꯥꯏꯛ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯙꯔꯅꯥ ꯐꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯁꯁꯇꯦꯟ ꯇꯧꯕ ꯉꯝꯒꯗꯧꯔꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯍꯣꯏ ꯄ꯭ꯔꯦꯁꯔ ꯄꯣꯂꯤꯇꯤꯛꯁꯇꯗꯤ ꯄ꯭ꯔꯦꯁꯔ ꯏꯁꯨ ꯇꯦꯛꯇꯤꯛꯁꯇꯗꯤ ꯌꯥꯏ ꯑꯗꯨꯕꯨ IDPꯁꯤꯡꯅ ꯑꯃꯨꯛ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ IDP ꯁꯄꯣꯔꯠ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯅ ꯔꯦꯂꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯐꯝꯗ ꯄꯥꯡꯊꯣꯛꯇꯣꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯁꯤꯇꯤꯟ ꯄ꯭ꯔꯣꯇꯦꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯒꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯒꯗꯧꯔꯤꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯞꯅ ꯇꯞꯅ ꯃꯁꯤꯒꯤꯁꯤꯗ ꯅꯦꯆꯔꯦꯜ ꯗꯦꯠ ꯑꯃ ꯁꯨꯝ ꯏꯍꯧꯁꯦ ꯈꯕꯔꯗ ꯅꯣꯡꯃ ꯍꯥꯞꯄꯝꯕ ꯑꯗꯒꯤ ꯍꯧꯗꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯗꯤ IDPꯒꯤ ꯁꯤꯇꯤꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯋꯦꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯨꯝ ꯊꯦꯡꯅꯔꯛꯄ ꯀꯥꯟꯗ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯃꯜ ꯕꯥꯕꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯡꯖꯤ ꯃꯔꯤꯜꯗ ꯆꯪꯈꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩ ꯀꯩꯅꯣꯗꯣ ꯃꯤꯡꯗꯣ ꯍꯥꯏꯐꯦꯠ ꯀꯥꯎꯔꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ ꯑꯗꯣ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡꯁꯤꯒꯤ ꯃꯌꯦꯛꯁꯤ ꯀꯔꯝꯍꯥꯏꯅ ꯇꯥꯔꯤꯒꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝꯗꯨ ꯐꯪꯈꯤꯕ꯭ꯔꯥ ꯀꯃꯜ ꯕꯥꯕꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯈꯤꯒꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯀꯔꯝꯕ ꯑꯩꯈꯣꯏꯗ ꯆꯞ ꯆꯥꯕ ꯇꯪ ꯇꯥꯕ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯔꯤꯖꯜꯠ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯗꯨ ꯐꯪꯈꯤꯕ ꯌꯥꯎꯔꯒꯦ ꯃꯁꯤꯅꯦ ꯂꯨꯔꯤꯁꯦ ꯑꯗꯨꯕꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯛꯇꯤꯚꯤꯖꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯤꯌꯥꯝꯒꯤ ꯈꯟꯗꯨꯅ ꯆꯣꯡꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤꯗꯨ ꯆꯞ ꯆꯥꯅ ꯄꯨꯕꯤꯔꯀꯥꯟꯁꯤꯗ ꯃꯥꯒꯤ ꯄꯟꯊꯨꯡꯐꯝꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎꯗꯗꯤ ꯄꯨꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯑꯣꯕꯖꯔቭ ꯃꯦꯗꯤꯌꯥꯅꯁꯨ ꯌꯥꯝꯅ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯏꯍꯧꯁꯦ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯪꯉꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯟ ꯄ꯭ꯔꯣꯇꯦꯁ ꯐꯪꯈ꯭ꯔꯦ ꯈꯛ ꯍꯥꯏꯕ ꯅꯠꯇꯕ ꯃꯁꯤꯒꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛꯁꯤ ꯃꯁꯤ ꯀꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯑꯦꯛꯖꯔꯠ ꯇꯧꯕ ꯉꯝꯃꯤꯒꯦ ꯂꯩꯉꯥꯛꯇ ꯀꯔꯝꯕ ꯃꯁꯤꯒꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯏꯝ ꯕꯥꯎꯟ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯆꯪꯍꯜꯂꯤꯒꯦ ꯍꯥꯏꯕꯁꯦ ꯑꯞꯗꯦꯠ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯇꯧꯅꯅꯕ ꯍꯣꯠꯅꯍꯟꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯈꯛ ꯄꯥꯡꯊꯣꯛꯑꯦ ꯍꯥꯏꯕ ꯅꯠꯇꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯆꯥꯛꯇꯨ ꯐꯖꯅ ꯂꯧꯊꯣꯛꯄꯤꯔꯀꯥꯟꯁꯤꯗ ꯃꯦꯗꯤꯌꯥꯅ ꯄꯕ꯭ꯂꯤꯛꯀꯤ ꯃꯐꯝꯗ ꯑꯦꯟ ꯑꯣꯐ ꯀꯣꯔꯁ ꯀꯅꯥꯒꯤ ꯃꯇꯦꯡ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯦꯟ ꯑꯣꯏꯅ IDPꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯁꯤꯒꯤꯁꯦ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯝꯕꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ IDPꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯤꯌꯥꯝꯗ ꯑꯍꯥꯟꯕ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯑꯀꯤꯕ ꯂꯩꯇꯅ ꯌꯥꯝꯅ ꯐꯣꯡꯅ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ IDPꯁꯤꯡꯅ ꯃꯦꯗꯤꯌꯥꯗ ꯋꯥꯍꯪ ꯍꯪꯉꯛꯄ ꯀꯥꯟꯁꯤꯗ ꯉꯥꯏꯅꯕ ꯂꯩꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯊꯛ ꯊꯣꯡꯕꯗ ꯍꯪꯅꯒꯦ ꯍꯥꯏꯕ ꯅꯠꯇꯕꯤꯗ
aduna kai haibe yadagi haibana wan tabida thamoida lei wafam singdo akhoi tong phongdok pire kansida manipur miyam da asengma pawdum do pibida ba hainasu anasu pidnasu lai aduga amu hanasu uziga haiba mongsta makoi khwalau singdo tasengna media na cover tora kansida manipur miyam da khangala kansida akhoi kari makha taba koi tactical oiba strategy hotpe yabage karamba poram hotpe yabage kamaina IDP singi government na pini phangani changani haiba makoigi wasak haijaba tare mati karam kana nga kata ke haibase pursue to we kana yengbe at the same time akoigi court ki oiba akoigi provision leita gadi court da IDP singna akoigi public interest litigation IDP singi oiba pot amada agala kanda ko government is maina hai gi bani huji body kari phim dole ha ba simta akoi court monitored oiba committee imga semala kansida akoi gi manipur gi level learned haijaba tare yawa yadabli khangre akoi gi ukil sing advocate sing sina akoi gi legal oiba ta mong da through petitions pursue to we abra court ha ba simtang ongtang yengba yabra haina smain thamjage